Gugu. Hi. Oh. Lam helico. Go. Click. Maya sao ba hagat sa bain mata ise. Hi. Hi mayam. 啲同事你嗰個人談你冇咁我正。Ah. 尋日都保護佢㗎，喺度睇㗎嘛。你啲我真係都自己知啦，我聽睇㗎啦，什麼人都有。Mayam chat to kuidre taliam suti loidore. Pen tumma phangaroi pen na Manipur gi ke chaba phangaroi am nungai te kwa yam nungai te yeah. Hi Tavisna sadri de sak saba ma satte ni khuna kanda hi tajima changada bani ma chong isam do ut kese chong sa karam ka na changada bani ngasi mari mangani manung changani loi re matam loi re sati loi re tawono taisong na khong do wa ni au nung si bani angang se aji kabok myam tha dai se moi na ra kai ni style myam chi au nungai ti dun lei ba pen de dun da khong de lei ba pen de yum da amu tham do ngarang ka tang lak poi ni ngiu ne khong da ba kai no mi thấy sao hơi phải giờ nó sẽ nào bắp phải là bắp bênibla nào bắp mấy cái hắc sang cái stok đó bên đó mà làm đó bị khăng cái bên sum chết là chắc khi đã ai cái đó đấy tu hi thấy sao làm hèn cái nóว่าcái nó là sao lu ba cái ba nambol cha lu ba ra sa ba nambol da bora do cái nó sa re cái ba thare kang khong su sa re ha wa yam da ai di wok ti wo ba ne ba da shuna cha ba phang ga roi sa hi ma de phai ba gi ko hen da nam da sa sal la pa is leng lang khajing do khu sa ma ne am ha za ni ma do bora de khajing do kha thai ba du ga tharoi ka hong do siam ha ai du di tharoi ada mai mangal hapsan la mix taw do kya haw bodi ma hawal tharoi tang ngaw ni paitana ada moi do mangana ke ma so hapsan le ba do haw de ma haw e ngasi chalu bodo do aduga kai no ga chatle ma kai ba japan gi lam ma lai bodo adu ma chatle hanak se yi aw hanak se ya be hanak suti gi koi ba se adu khata ni chatle se ani do amana no mileng ba chatle amana ngasi nambol bora cha ba chatle ani ka tang chatle hanak time chat ba phang thi go ish tai sao phu ge ish ama as tai sao go kyam chao no kang khale nam te ama ma as ish kai kai na tau ri ma tau si dia kai ma tau ko ge du boi ma as
มีไก่กุจ้งเราสิวะอัสแล้วโค้งเลยหนานี่พวกไว้กุจ้งจำหนอกนุ่งจ้ะไก่กุจ้งเราสิวะหายไปหายไปเห็นกันเลยหายกุ๊กกูHi Adam นาอะไรนี่ทุกๆลงบ่อะไรล่ะaduga hojigi nambolgi bora chabamdo hawbata sinatana mogi service yam phasaye habadi moina tawriba mongdo staff ka thamaga adi chamdana bora chabane haraga bora khatangi tumai tawdabado ko yam phasana staff kai uniform nairaga kaiba uniform nairaga tawbado tumai tawe adi yam phasana tawe aduga house yam hawe aduga khangde yengbado yam hawdo man bam ledaina attractive oibase ko ado moi photo yam bora ga se khangde piece yam phas am phas tar beleni bora ga to bak thatta bi ni ba sa sang bi ni mo na hore do khungra sai na he a chala ni sang ni su mo yam sam miss to de ka che ai na last ne last hey googly tai che googly tai trying to hiding di hospital amu joining tau doi ne tai trying to hiding di duty chalani aduga trying to nang ba sang dei ni ma'am trying to di kaino tawni dana okay ba adu di dong sangaroi potha roi kwa habadi yam chuna numit tarit ni hek date 12 tagi join tau baga kwa numit kaino phangaroi aduga thabaki hairak pasing do kaino tawras date 15 call tawira masing do ai number dim ta save ta hodre date 15 gi matungda adu matungda kaino taw padali kaino taw ngani sesi matat na ha panong phambagi pan thole ni sai sakhi badi am sai buko sala pai khunungai do nung sit laga ni am thina nungai do ma kai ba sumaina nung phatu sa thobu sit nungai ba ko ai gi dan dinak su bane aduga handak thabakki ayu hairam do ko thabakki kaino to bun kari ba apply to binim masing do date 15 gi matung da ai short video ina semjara age adu yadraga na kaino to rake yada ba habadi pharak taraga na ai kaino ai gonda ai gi number do hapane description da call to biro o aduga cv thabiro aduga kamai to buna habadi yenga se ado thabakki laudi laudorabane ai gi wakhal da di department adum khara dum laurani habadi ai mama da sunum high grade da ko salary increment to da mi se dum satisfy oi ba ko aduna tokning da ba to khara diram thoi da ko asidi any jaga ma ko workplace amada dum thok pa thabak ne ba sidi aduna thabak to bining mami ga gi di taja phanga ni study no ngai ni aduna kaino to do ne ba chance to adu phang do ne hi Afghan fun mimi Sri Lanka chung ra ba mi ben sa la to mi ne ma kaino ma hai to ramani aduga handak te di kaino tawrage chakhra kan ko adum yari gai di ai handak jaga no ba ko adum no ba hai se ai di Delhi hey Delhi gi oina di ai gi blog se hospital nga ta oibane ba ko outdoor se kya yaudribane ba atuna mayam na comment habira padum Sarojini market oiro adagi Kutub Minar Lotus Temple ko adugu mayam do handak ti yaraga di ai chatlaga namna ba ko na charake adu ai na khwai dagi yamna namning ba blog hai taraga di India Gate ki blog se am thina namning ya habadi night ta kamai na tawi kamai phase habadu ko adugu mado ai namning ado
ꯑꯩ ꯌꯥꯔꯗꯤ ꯅꯝꯃꯛꯀꯦ ꯑꯗꯨꯒ ꯀꯩꯅꯣ ꯅꯍꯥꯟ ꯍꯥꯏꯕꯗꯣ ꯌꯨꯝꯗ ꯊꯥ ꯑꯃ ꯂꯩꯕꯗꯣ ꯃꯨꯛꯕꯥꯡ ꯇꯧꯔꯛꯇꯦ ꯈꯣꯠꯇꯦ ꯍꯥꯏꯕꯗꯣ ꯑꯩ ꯐꯔꯛ ꯇꯥꯕꯒꯤꯅꯦ ꯑꯗꯣ ꯃꯨꯛꯕꯥꯡꯁꯦ ꯍꯟꯗꯛꯇꯤ ꯐꯔꯛ ꯇꯥꯒꯗꯕꯁꯨ ꯃꯥꯜꯂꯦ ꯃꯅꯤꯄꯨꯔꯗ ꯑꯩꯅ ꯈꯟꯕꯅꯦ ꯂꯥꯗꯒ ꯇꯧꯔꯒ ꯆꯥꯕꯗꯣ ꯄꯥꯝꯃꯦ ꯆꯥꯒꯦ ꯈꯟꯕꯅꯦ ꯑꯗꯣ ꯑꯗꯨꯝ ꯐꯔꯛ ꯇꯥꯕꯗꯒꯤ ꯑꯗꯨꯝ ꯆꯥꯗ꯭ꯔꯕ ꯑꯗꯨꯅ ꯍꯌꯦꯡ ꯗꯦꯜꯂꯤꯗ ꯆꯠꯂꯀꯥꯟꯗꯀꯣ ꯂꯥꯏ ꯌꯥꯎꯗ꯭ꯔꯁꯨ ꯑꯩ ꯄꯨꯈꯝꯗ ꯆꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯔꯛꯑꯒꯦ ꯀꯩꯅꯣ ꯄꯤ ꯇꯧꯏꯗꯨꯕꯨ ꯊꯣꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯖꯔꯛꯑꯒꯦꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯀꯔꯤꯕ ꯀꯣꯜꯀꯇꯥꯒꯤ ꯕ꯭ꯂꯣꯛꯇ ꯃꯌꯥꯝꯅ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯦ ꯅꯣꯏ ꯃꯃꯥꯗꯣ ꯁꯨꯃꯥꯏ ꯁꯨꯃꯥꯏꯅ ꯀꯣꯏꯕ ꯐꯪꯍꯟꯕꯁꯦ ꯌꯥꯝꯅ ꯐꯩ ꯈꯣꯠꯂꯤ ꯑꯗꯨꯗꯨꯅꯆꯤꯡꯕꯀꯣ ꯑꯗꯣ ꯍꯥꯏꯕꯤꯔꯛꯄ ꯃꯌꯥꯝꯗꯣ ꯑꯩ ꯄꯨꯂꯞ ꯑꯣꯏꯅ ꯄꯨꯟꯁꯤꯟꯖꯔꯒ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯍꯥꯏꯖꯒꯦ ꯀꯩꯑꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯌꯥꯝꯕꯀꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯣ ꯄꯨꯕꯤꯌꯨ ꯍꯥꯏꯕꯗ ꯑꯩꯉꯣꯟꯗ ꯍꯦꯟꯅꯁꯨ ꯀꯩ ꯍꯥꯏꯅꯤ ꯑꯦꯟꯀꯔꯦꯖ ꯇꯧꯕꯤꯕꯗꯣꯀꯣ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯏꯁꯥꯁꯤꯅ ꯍꯦꯟꯅ ꯆꯠꯅꯤꯡꯕꯁꯨ ꯐꯥꯎꯍꯜꯂꯦ ꯑꯗꯨꯒ ꯌꯥꯝ ꯊꯤꯅꯁꯨ ꯅꯨꯡꯉꯥꯏ ꯖꯔꯅꯤꯗꯣꯀꯣ ꯑꯗꯨꯒ ꯗꯥꯎ ꯌꯥꯝ ꯌꯥꯕ ꯑꯃꯅ ꯀꯩꯑꯕ ꯑꯩꯈꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯀꯩꯑꯕ ꯅꯨꯃꯤꯠꯇꯨꯃꯗꯤ ꯁꯥꯏ ꯑꯗꯒꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯑꯗꯨꯝ ꯅꯣꯡ ꯃꯪꯉꯒ ꯇꯧꯕꯗꯨꯅ ꯑꯩꯈꯣꯏꯅ ꯍꯜꯂꯛꯄꯐꯥꯎ ꯑꯗꯨꯝ ꯅꯣꯡꯃꯇꯪ ꯅꯣꯡ ꯆꯨꯏꯌꯦꯕꯀꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯝꯁꯤꯔꯥ ꯀꯥꯏ ꯊꯝꯁꯤꯔꯥ ꯑꯗꯨꯅ ꯐꯗꯣꯏꯔꯥ ꯃꯉꯥꯜꯁꯦ ꯅꯨꯡꯉꯥꯏꯇꯦ ꯏꯁ ꯀꯩ ꯏꯁꯩꯅꯣ ꯑꯝꯇ ꯁꯛꯂꯛꯑꯣ ꯑꯝꯇ ꯇꯥꯒꯦ ꯅꯣꯡ ꯂꯩꯕ ꯃꯥꯜꯂꯦꯀꯣ ꯌꯥꯝ ꯍꯥꯏꯕꯗꯤ ꯑꯣꯝꯆꯥꯛꯅꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨꯒꯨꯝꯕꯗꯣ ꯇꯧꯋꯦ ꯅꯣꯡꯁꯦ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯕ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯤꯀꯣ ꯂꯝꯐꯦꯜ ꯂꯩꯀꯥꯏ ꯍꯥꯏꯇꯥꯔꯦ ꯎꯔꯤꯄꯣꯛ ꯂꯝꯐꯦꯜ ꯂꯩꯀꯥꯏꯁꯤꯒꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯏꯁꯤꯡꯁꯦ ꯑꯍꯤꯡ ꯑꯍꯤꯡꯗ ꯊꯥꯏ ꯑꯗꯨꯅꯅꯦ ꯈꯪꯗꯦ ꯑꯩꯅ ꯍꯦꯛ ꯊꯣꯛꯂꯛꯑꯗꯤ ꯏꯁꯤꯡ ꯇꯥꯗꯕꯤ ꯑꯗꯩ ꯊꯥꯏꯅꯅ ꯃꯩ ꯂꯥꯛꯇꯕꯤ ꯌꯥꯝ ꯇꯧꯔꯝꯃꯦ ꯑꯗꯣ ꯃꯩꯗꯤ ꯄ꯭ꯔꯤꯄꯦꯗ ꯑꯣꯏꯕꯗꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯀꯩꯑꯕ ꯏꯁꯤꯡꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯍꯟꯗꯛꯁꯦ ꯅꯍꯥꯟꯋꯥꯏꯗꯤ ꯑꯩꯅ ꯑꯥꯗ ꯂꯩꯔꯤꯉꯩꯗꯤ ꯏꯁꯤꯡ ꯑꯗꯨ ꯇꯧꯔꯝꯕꯅꯦ ꯍꯧꯖꯤꯛ ꯏꯁꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯄꯦꯟꯗꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯀꯩꯑꯕ ꯃꯊꯪꯗꯁꯨ ꯀꯗꯥꯏꯗ ꯄꯨꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯈꯪꯗꯦ ꯄꯨꯕꯒꯤ ꯋꯥꯕꯨꯗꯤ ꯑꯗꯨꯝ ꯄꯨꯕꯤꯒꯦ ꯈꯜꯂꯦꯀꯣ ꯑꯩꯈꯣꯏ ꯏꯃꯥꯅ ꯆꯠꯅꯤꯡꯕ ꯃꯐꯝ ꯑꯃ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤ ꯃꯥꯅ ꯆꯠꯅꯤꯡ ꯇꯥꯔꯒꯗꯤ ꯑꯗꯨ ꯑꯗꯨꯝ ꯄꯨꯕꯤꯒꯦꯅ ꯑꯗꯨꯝ ꯈꯜꯂꯤ ꯑꯗꯨꯝ ꯃꯥꯅꯕꯨ ꯆꯠꯄ ꯉꯝꯅꯤ ꯍꯥꯏꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯄ꯭ꯂꯥꯟꯁꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯁꯨꯇꯤꯗꯤ ꯂꯣꯏꯔꯦ ꯑꯩꯁꯦ ꯁꯨꯇꯤ ꯑꯁꯥꯡꯕ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯟꯗꯛ ꯆꯍꯤ ꯄꯨꯔꯥ ꯁꯨꯇꯤ ꯂꯧꯊꯣꯛꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯔꯔꯣꯏ ꯀꯣꯏꯕꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯕꯨ ꯈꯪꯗꯦ ꯃꯥꯗꯣ ꯑꯃꯨꯛꯇꯪꯗꯤ ꯃꯁꯥꯗꯣ ꯆꯦꯛ ꯇꯧꯊꯣꯛꯄꯤꯒꯦꯅꯗꯤ ꯈꯜꯂꯦ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯣ ꯀꯔꯝ ꯀꯥꯟꯗ ꯀꯩꯅꯣ ꯇꯧꯗꯣꯏꯅꯣꯗꯤ ꯈꯪꯗꯦ ꯂꯥꯛꯀꯗꯣꯏꯅꯣꯗꯤ ꯈꯪꯗꯦ ꯗꯦꯜꯂꯤꯗꯀꯣ ꯑꯗꯣ ꯍꯟꯗꯛ ꯑꯩ ꯆꯠꯈꯤꯕꯒꯤ ꯕ꯭ꯂꯣꯛꯁꯦ ꯀꯩꯅꯣꯗꯤ ꯇꯧꯔꯔꯣꯏꯒꯦ ꯍꯟꯗꯛ ꯕ꯭ꯂꯣꯛꯁꯦ ꯑꯩꯅ ꯈꯟꯕꯗ ꯁꯣꯔꯠꯁ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯅꯝꯁꯤꯔꯥ ꯍꯥꯏꯕꯗꯤ ꯏꯝꯐꯥꯜ ꯇꯨ ꯗꯦꯜꯂꯤ ꯆꯠꯈꯤꯕꯒꯤ ꯕ꯭ꯂꯣꯛꯁꯦ ꯑꯩ ꯃꯃꯥꯡꯗ ꯅꯝꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯍꯟꯗꯛ ꯅꯝꯃꯛꯀꯗꯧꯕ ꯕ꯭ꯂꯣꯛꯁꯤꯅ ꯑꯩꯅ ꯑꯦꯌꯥꯔꯄꯣꯔꯠ ꯌꯧꯔꯕ ꯃꯇꯨꯡꯗ ꯑꯦꯌꯥꯔꯄꯣꯔꯠꯇꯒꯤ ꯇꯦꯛꯁꯤꯗ ꯆꯠꯂꯒ ꯀꯃꯥꯏꯅ ꯇꯧꯕꯅ ꯀꯥꯟꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯦꯛꯁꯤꯗ ꯆꯠꯇꯕꯤꯗ ꯃꯦꯇ꯭ꯔꯣꯗ ꯆꯠꯂꯒꯅ ꯀꯥꯟꯅꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕ ꯑꯅꯤꯒꯤ ꯀꯝꯄꯦꯔꯤꯖꯟ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯤ ꯀꯩꯅꯣꯗ ꯀꯣ ꯊꯤꯝꯗ ꯑꯣꯏꯅ ꯕ꯭ꯂꯣꯛ ꯁꯦꯝꯖꯔꯛꯀꯦ ꯍꯥꯏꯕꯤꯁꯇꯒꯤ ꯐ꯭ꯂꯥꯏꯠꯇ ꯆꯠꯂꯦ ꯈꯣꯠꯂꯦ ꯑꯗꯨꯅ ꯍꯥꯏꯕꯁꯤꯡꯗꯨꯗꯤ ꯑꯩ ꯃꯃꯥꯡꯗꯁꯨ ꯕ꯭ꯂꯣꯛ ꯑꯃ ꯊꯥꯒꯠꯈ꯭ꯔꯕꯅꯤꯀꯣ ꯑꯗꯣ ꯈꯔꯁꯨ ꯀꯨꯏꯔꯦꯀꯣ ꯆꯍꯤ ꯑꯃꯃꯝꯒꯤꯅꯤꯅꯀꯣ ꯑꯗꯨꯒꯤ ꯕ꯭ꯂꯣꯛꯇꯨꯗ ꯑꯗꯨꯝ ꯏꯟꯐꯣꯔꯃꯦꯇꯤꯞ ꯑꯣꯏꯔꯅꯤ ꯑꯗꯨꯒꯤ ꯐ꯭ꯂꯥꯏꯠ ꯆꯠꯄꯒꯤꯗꯤ ꯑꯗꯨꯒ ꯗꯦꯜꯂꯤ ꯌꯧꯔꯀꯥꯟꯗ ꯃꯦꯇ꯭ꯔꯣꯗ ꯆꯠꯂꯒꯅ ꯀꯃꯥꯏꯅ ꯇ꯭ꯔꯦꯕꯦꯂꯤꯡ ꯇꯧꯒꯦ ꯑꯩꯈꯣꯏꯗ ꯀꯌꯥꯝ ꯑꯣꯏꯖꯒꯦ ꯑꯗꯒꯤ ꯀꯦꯞꯇ ꯆꯠꯂꯒꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯣ ꯑꯩ ꯍꯟꯗꯛꯀꯤ ꯀꯩꯅꯣ ꯆꯠꯀꯗꯕ ꯀꯩꯕ ꯍꯟꯗꯛꯀꯤ ꯆꯠꯄꯁꯤꯗ ꯑꯩ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯒ ꯍꯟꯗꯛꯇꯩꯗꯤ ꯀꯩꯅꯣ ꯇꯧꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯀꯩꯑꯕ ꯑꯩ ꯑꯌꯥꯝꯕꯅ ꯂꯣꯡ ꯚꯤꯗꯤꯑꯣ ꯅꯝꯃꯔꯣꯏꯒ ꯁꯣꯔꯠꯁꯅ ꯑꯌꯥꯝꯕꯅ ꯀꯩ ꯈꯪꯉꯦꯍꯦ ꯃꯥ ꯆꯦꯟꯊꯈ꯭ꯔꯦ ꯀꯃꯥꯏ ꯂꯤꯊꯈ꯭ꯔꯤꯅꯣ ꯀꯩꯅꯣ ꯏꯁꯩ ꯅꯠꯇꯦ ꯇꯧꯁꯟꯅꯗꯅ ꯏꯃꯥ ꯁꯤꯁꯦ ꯀꯥꯈꯠꯂꯣ ꯃꯊꯛ ꯀꯥꯈꯠꯂꯣ ꯀꯅꯥꯗꯣ ꯅꯪꯅ ꯈꯣꯡꯉꯤꯗꯨꯕꯣ ꯌꯥꯔꯦ ꯀꯣꯛꯀ ꯉꯥꯎꯋꯦ ꯀꯩꯅꯣꯒꯤ ꯀꯃꯦꯟꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ ꯀꯩꯕ ꯑꯦꯁ ꯀꯃꯦꯟꯁꯦ ꯑꯩ ꯁꯤꯕ ꯅꯣꯛꯄꯗ ꯊꯣꯏꯊꯣꯏ ꯏꯁꯤꯡ ꯀꯨꯝꯒꯅꯣ ꯀꯃꯥꯏꯅ ꯅꯥꯟꯊꯣꯔꯛꯏꯅꯣ ꯃꯥꯏꯗꯨꯕꯣ ꯆꯦꯟꯒꯅꯣ ꯃꯤ
ꯅꯪꯅ ꯍꯧꯖꯤꯛ ꯆꯩꯔꯨꯕꯗꯨꯒꯤ ꯅꯉꯣꯟꯗ ꯈꯣꯡꯉꯤꯗꯣ ꯁꯥ ꯉꯥꯁꯤꯁꯨ ꯂꯣꯏꯅ ꯈꯪꯉꯤꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯀꯩꯕ ꯃꯣꯏꯗ ꯆꯩꯗꯦ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯁꯦ ꯃꯣꯏ ꯂꯣꯏ ꯈꯪꯉꯤꯕ ꯁꯦ ꯁꯤ ꯌꯦꯡꯉꯣ ꯆꯨꯔꯤꯗ ꯍꯨꯏꯁꯦ ꯈꯪꯍꯧꯗꯅꯅꯦ ꯃꯊꯛꯇꯒꯤ ꯆꯦꯟꯊꯔꯛꯄ ꯑꯗ ꯑꯩꯁꯦ ꯈꯪꯉꯦ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ ꯃꯥ ꯀꯩꯅꯣ ꯇꯧꯕꯗꯨꯗ ꯑꯗꯨꯅꯤꯗ ꯃꯌꯥꯝ ꯄꯨꯡ ꯀꯌꯥꯗ ꯑꯩ ꯀꯩꯅꯣꯗ ꯆꯠꯇꯣꯏꯅꯤ ꯇꯔꯨꯛ ꯀꯩꯕ ꯄꯨꯡ ꯀꯩꯅꯣ ꯆꯠꯂꯒꯦ ꯇꯔꯦꯠ ꯃꯈꯥꯏꯗ ꯆꯠꯂꯒꯦꯀꯣ ꯏꯃꯥꯗꯨꯗꯤ ꯅꯥꯀꯟꯗ ꯆꯥꯛ ꯆꯥꯕ 8:30 ꯍꯌꯦꯡ ꯑꯌꯨꯛꯇꯤ ꯀꯩꯅꯣ ꯇꯧꯔꯅꯤ ꯀꯩꯅꯣ ꯑꯩ ꯍꯌꯦꯡꯗꯤ ꯀꯩꯅꯣ ꯆꯥꯗꯣꯏꯗꯨꯕꯣ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕꯀꯣ ꯑꯗꯣ ꯈꯪꯗꯦ ꯍꯟꯗꯛꯀꯤ ꯁꯨꯇꯤꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒꯗꯤꯅꯦ ꯃꯃꯥꯡꯒꯤ ꯁꯨꯇꯤꯗꯨꯅ ꯑꯩ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯗꯨꯝ ꯈꯔ ꯀꯣꯏꯕ ꯆꯠꯄꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯕ ꯐꯥꯎꯋꯦꯕꯀꯣ ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯅꯤꯔꯛ ꯈꯛꯇꯪ ꯀꯣꯏꯕ ꯐꯪꯕꯅꯤꯅ ꯌꯨꯝꯗ ꯑꯗꯨꯝ ꯃꯇꯝꯁꯦ ꯂꯦꯟꯈ꯭ꯔꯕꯅꯤꯅꯅꯦ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯃꯆꯥꯁꯤꯡ ꯐꯦꯃꯤꯂꯤꯒ ꯑꯗꯨꯃꯥꯏꯅ ꯃꯇꯝ ꯑꯣꯏꯕ ꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯤ ꯑꯩ ꯀꯔꯤꯝ ꯆꯠꯊꯣꯛꯍꯧꯗ꯭ꯔꯦ ꯑꯅꯤꯔꯛ ꯈꯛꯇꯪ ꯆꯠꯍꯧꯔꯦ ꯑꯗꯨꯒ ꯃꯔꯛꯇ ꯕꯖꯥꯔꯗ ꯑꯃꯨꯛꯇꯪ ꯆꯠꯂꯨꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯍꯌꯦꯡꯁꯦ ꯑꯃꯨꯛꯇꯪ ꯕꯖꯥꯔꯗ ꯆꯠꯀꯅꯤ ꯀꯩꯅꯣ ꯂꯩꯕ ꯃꯤꯒꯤ ꯌꯦꯟꯅꯕ ꯄꯣꯠ ꯆꯩ ꯂꯩꯕ ꯆꯠꯇꯣꯏꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯅꯍꯥꯟ ꯍꯥꯏꯕꯁꯤꯡꯗꯣ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕꯤꯔꯛꯄꯅꯤ ꯀꯃꯦꯟꯗ ꯀꯥꯎꯔꯦ ꯆꯥꯛꯍꯥꯎꯒꯤ ꯑꯗꯨ ꯀꯕꯣꯛ ꯋꯥꯇꯤꯟ ꯑꯗꯨꯒ ꯁꯟꯐ꯭ꯂꯥꯋꯔ ꯁꯤꯠꯀꯨꯝꯕꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯀꯩꯀꯩꯅꯣ ꯈꯔ ꯂꯩꯔꯒ ꯄꯨꯕꯤꯗ꯭ꯔꯗꯤ ꯅꯠꯇ꯭ꯔꯥ ꯂꯥꯏ ꯐꯠꯇꯕꯤ ꯃꯌꯥꯝꯗꯣ ꯄꯤꯖꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯅꯪꯒꯤ ꯑꯦꯡꯒ꯭ꯔꯤ ꯕꯥꯔꯠꯇꯨꯅꯅꯦ ꯍꯥꯟꯅ ꯐꯣꯟ ꯇꯧꯔꯛꯑꯒ ꯑꯩꯉꯣꯟꯗ ꯀꯩ ꯄꯣꯔꯛꯇꯨꯅ ꯑꯩꯅ ꯃꯅꯤꯄꯨꯔꯗꯒꯤ ꯅꯨꯡ ꯑꯃ ꯄꯨꯔꯛꯑꯒꯦ ꯍꯥꯏꯈ꯭ꯔꯕꯅꯦꯕ ꯑꯩꯅ ꯏꯃꯥ ꯃꯥꯅ ꯀꯩ ꯄꯨꯔꯛꯇꯣꯏꯅꯣ ꯃꯅꯤꯄꯨꯔꯗꯩ ꯅꯨꯡ ꯑꯃ ꯊꯥꯡꯉ ꯄꯨꯔꯛꯀꯦ ꯍꯥꯏꯕ ꯑꯗ ꯃꯥ ꯅꯣꯛꯏꯅꯦ ꯑꯩꯉꯣꯟꯗ ꯑꯍꯩꯕꯤꯅꯤꯅ ꯈꯨꯝꯃꯛꯑꯦ ꯃꯆꯤꯟꯗꯣ ꯀꯟꯗꯅ ꯅꯨꯡ ꯑꯣꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯥꯔꯒꯦ ꯑꯩꯅ ꯁꯥꯏꯈꯤꯅꯤ ꯅꯌꯥꯗꯨꯅ ꯃꯦꯆꯤꯟ ꯅꯣꯏ ꯇꯧꯕꯅꯤꯅ ꯑꯩꯅ ꯍꯥꯏꯕ ꯍꯥꯏꯅ ꯃꯉꯣꯟꯗ ꯂꯥꯛꯑꯣ ꯁꯪꯒꯣꯝ ꯊꯣꯏꯕ ꯀꯩꯅꯣꯅꯦ ꯍꯣꯏ ꯃꯤꯒꯤ ꯁꯨꯇꯤꯁꯤ ꯐꯥꯗꯅ ꯂꯥꯛꯑꯣ ꯑꯥꯎ ꯆꯥꯛ ꯀꯌꯥꯝ ꯆꯥꯔꯨꯅꯨ ꯐꯤꯒꯔ ꯊꯤꯈꯤꯅꯤ ꯈꯤꯇꯪ ꯀꯩꯅꯣ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯄꯁꯤꯗ ꯆꯥꯛ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯆꯥꯍꯧꯗꯗꯤ ꯀꯩꯅꯣ ꯐꯤꯒꯔꯅ ꯐꯤꯒꯔ ꯊꯣꯛꯄ ꯐꯤꯒꯔ ꯊꯣꯛꯄ ꯑꯍꯥꯎ ꯑꯍꯥꯎꯕ ꯌꯥꯝ ꯄꯨꯡꯍꯥꯎꯗ ꯍꯥꯎꯏ ꯁꯧꯒ꯭ꯔꯤ ꯊꯣꯡꯉꯁꯨ ꯍꯥꯎꯏ ꯂꯣꯏꯅ ꯍꯥꯎꯋꯦ ꯑꯩꯅ ꯉꯁꯤ ꯆꯥꯈꯤꯕꯁꯤꯡꯗꯣ ꯐꯣꯇꯣ ꯅꯝꯃ ꯊꯝꯍꯧꯔꯕꯅꯤ ꯍꯌꯦꯡ ꯑꯥꯗ ꯂꯩꯔꯒ ꯌꯥꯝ ꯅꯤꯡꯁꯤꯡꯗꯣꯏꯅꯦ ꯑꯩꯅ ꯆꯥꯈꯤꯕ ꯃꯌꯥꯝꯁꯦ ꯐꯪꯗꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯩ ꯑꯥꯗ ꯈꯔ ꯐꯪꯉꯁꯨ ꯍꯥꯎꯇꯦ ꯍꯥꯏꯕ ꯃꯍꯥꯎꯗꯣ ꯌꯥꯗꯦꯕ ꯁꯤꯗ ꯑꯩꯈꯣꯏ ꯃꯐꯝ ꯍꯥꯏꯁꯤꯅ ꯍꯦꯜꯂꯤꯗꯅꯀꯣ ꯑꯗꯣ ꯍꯥꯎꯋꯦ ꯑꯗꯨꯅꯤꯗ ꯅꯨꯡꯗꯨ ꯅꯝꯕꯨꯜ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯑꯃ ꯈꯨꯜꯂꯒ ꯄꯤꯈꯣ ꯍꯥꯏꯌꯦ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦ ꯅꯨꯡ ꯀꯦꯖꯤ ꯃꯈꯥꯏ ꯋꯦꯠ ꯍꯦꯟꯗꯅꯕ ꯀꯦꯖꯤ ꯃꯈꯥꯏꯃꯨꯛ ꯇꯥꯕ ꯑꯃ ꯄꯨꯕꯤꯈ꯭ꯔꯒꯦ ꯑꯗꯨꯒ ꯀꯩꯀꯩ ꯄꯣꯔꯛꯇꯣꯏꯅꯣ ꯑꯗꯩꯗꯤ ꯅꯣꯏ ꯃꯅꯤꯄꯨꯔꯒꯤ ꯀꯩꯀꯩꯅꯣ ꯌꯥꯝ ꯍꯥꯏꯔꯤꯅꯦ ꯑꯩꯉꯣꯟꯗ ꯑꯗꯨ ꯄꯣꯔꯛꯎ ꯑꯗꯥ ꯄꯣꯔꯛꯎ ꯌꯥꯝ ꯍꯥꯏꯌꯦ ꯄꯨꯕꯤꯗꯤ ꯄꯨꯕꯤꯅꯤꯀꯣ ꯑꯗꯣ ꯆꯥꯛꯍꯥꯎ ꯀꯔꯤ ꯀꯔꯥ ꯃꯌꯥꯝ ꯀꯩꯀꯩ ꯀꯩꯅꯣꯁꯤꯡꯗꯣ ꯑꯗꯣ ꯋꯦꯠꯁꯦ ꯑꯗꯣ ꯊꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅꯀꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯊꯥꯏꯅ ꯐ꯭ꯂꯥꯏꯠꯇ ꯃꯃꯥꯡꯗ ꯃꯥꯜꯂꯦꯀꯣ ꯑꯗꯨꯐꯥꯎ ꯌꯥꯕ꯭ꯔꯥ ꯈꯪꯗꯦꯕꯀꯣ ꯑꯩ ꯀꯥꯎꯗꯤ ꯀꯥꯎꯔꯦ ꯆꯍꯤꯗꯤ ꯑꯦꯛꯖꯦꯛ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯑꯦꯌꯔ ꯏꯟꯗꯤꯌꯥ ꯐ꯭ꯂꯥꯏꯠꯇ 25 kg ꯑꯦꯂꯥꯎꯠ ꯇꯧꯔꯝꯃꯤꯗꯅꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯆꯞ ꯃꯥꯟꯅꯈ꯭ꯔꯦꯗꯅ ꯑꯗꯨꯗꯨꯒꯤ ꯀꯩꯕ ꯀꯩꯅꯣ ꯇꯧꯕꯗꯣ ꯀꯩꯕ ꯋꯦꯠꯁꯦ ꯑꯗꯨꯝ ꯏꯟꯗꯤꯒꯣ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯆꯞ ꯃꯥꯟꯅꯔꯦꯗꯅꯀꯣ ꯑꯗꯨꯅ ꯕꯤꯠ ꯌꯥꯝ ꯂꯩꯇꯦ ꯀꯦꯖꯤ 35ꯁꯤꯗꯤ ꯂꯒꯦꯖꯇ ꯀꯔꯤꯝ ꯍꯥꯞꯇ꯭ꯔꯤꯉꯩꯗ ꯀꯦꯖꯤ ꯑꯃꯅꯤ ꯑꯗꯨꯝ ꯇꯥꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯣ ꯀꯔꯤꯝ ꯄꯨꯅꯤꯡꯉꯥꯏꯁꯨ ꯌꯥꯎꯗꯦꯕ ꯑꯗꯨ ꯌꯨꯝꯗꯒꯤ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯄꯨꯅꯤꯡꯉꯤꯗꯅꯀꯣ ꯌꯨꯝꯗꯒꯤ ꯍꯥꯏꯕꯗꯤ ꯑꯗꯒꯤ ꯆꯠꯂꯝꯗꯥꯏꯗꯁꯨ ꯄꯣꯈꯥꯞꯇ ꯍꯤꯡꯒꯣꯜ ꯅꯨꯡꯗ ꯂꯩꯕ ꯈꯣꯠꯄ ꯃꯌꯥꯝꯁꯤꯅ ꯍꯦ ꯁꯤꯃ ꯆꯥꯎ ꯍꯥꯏꯔꯛꯄꯁꯤꯡꯗꯣ ꯄꯨꯗ꯭ꯔꯁꯨ ꯅꯨꯡꯉꯥꯏꯇꯦ ꯅꯠꯇ꯭ꯔꯥ ꯉꯥꯔꯤ ꯑꯣꯏꯔꯣ ꯁꯣꯏꯕꯨꯝ ꯑꯣꯏꯔꯣ ꯄꯣꯛꯄ ꯍꯥꯞꯅꯔꯛꯑꯦꯕ ꯆꯠꯂꯝꯗꯥꯏ ꯑꯗꯨ ꯑꯝꯇ ꯄꯨꯕ ꯌꯥꯗ꯭ꯔꯦꯕ ꯍꯥꯏꯕꯗꯤ ꯋꯦꯠꯇꯣ ꯀꯩꯕ ꯉꯥꯔꯤ ꯄꯋꯥ ꯑꯃꯁꯨ ꯄꯨꯕꯤꯈꯣ ꯍꯥꯏꯌꯦ ꯉꯥꯔꯤꯗꯤ ꯆꯥꯗꯕ ꯃꯥꯜꯂꯦ ꯃꯣꯏꯁꯦ ꯑꯩꯅ ꯈꯟꯕꯗ ꯃꯤ ꯈꯔ ꯈꯛꯇꯅꯦꯕꯀꯣ ꯉꯥꯔꯤ ꯆꯥꯏꯁꯦ ꯑꯗꯣ ꯑꯦꯡꯒ꯭ꯔꯤ ꯕꯥꯔꯠ ꯍꯣꯏꯗꯤ ꯉꯥꯔꯤ ꯆꯥꯗꯤꯌꯦ ꯑꯗꯣ ꯑꯩꯗꯣ ꯎꯇꯤ ꯊꯣꯡꯕꯒꯤ ꯃꯌꯥꯟ ꯑꯁꯪꯕꯁꯤ ꯄꯨꯈꯤꯁꯤꯔꯥꯅ ꯈꯜꯂꯝꯕꯅꯦ ꯑꯗꯣ ꯈꯪꯗꯦ ꯄꯨꯕꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩꯒꯤ ꯐ꯭ꯂꯥꯏꯠꯇꯣ ꯑꯊꯦꯡꯕꯒꯤ ꯐ꯭ꯂꯥꯏꯠꯅꯦꯕ ꯂꯥꯁ ꯐ꯭ꯂꯥꯏꯠ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯗꯗꯤ ꯄꯨꯡ 5ꯒꯤꯔ ꯀꯩꯅꯣꯝ ꯑꯣꯏꯕꯅꯦꯕ ꯑꯩꯒꯤꯗꯣ ꯄꯨꯡ 5ꯗ ꯆꯠꯂꯗꯤ ꯌꯥꯝ ꯊꯦꯡꯁꯨ ꯊꯦꯡꯉꯅꯤ ꯑꯗꯨꯅ ꯑꯗꯩ ꯅꯨꯡꯗꯥꯡꯗꯁꯨ ꯇ꯭ꯔꯥꯐꯤꯛ ꯂꯩꯕꯅꯤ ꯗꯦꯜꯂꯤꯒꯤ ꯇ꯭ꯔꯥꯐꯤꯛ ꯍꯥꯏꯔꯦꯗꯅ ꯑꯗꯨ ꯄꯨꯡ ꯀꯩꯅꯣ 10 ꯃꯈꯥꯏ 11 ꯇꯥꯔꯅꯦꯕ ꯌꯧꯕꯗ
ꯑꯩꯗꯣ ꯍꯥꯏꯕꯗꯤ ꯋꯥꯟ ꯁ꯭ꯇꯣꯞ ꯑꯃꯁꯨ ꯑꯣꯏꯕ꯭ꯔꯥ ꯑꯃ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯁꯦ ꯄꯨꯔꯔꯣꯏꯁꯤꯔꯥꯅꯁꯨ ꯈꯜꯂꯦ ꯄꯦꯛꯀꯤꯡ ꯑꯣꯏꯕꯇꯪꯀꯣ ꯉꯥꯔꯤ ꯑꯣꯏꯔꯒꯁꯨ ꯁꯣꯏꯕꯨꯝ ꯑꯗꯨꯒꯨꯝꯕ ꯈꯔꯗꯤ ꯄꯨꯔꯒꯦ ꯈꯜꯂꯦ ꯑꯗꯨꯒ ꯀꯪꯂꯥ ꯑꯃꯗꯤ ꯀꯝꯄꯜꯁꯔꯤ ꯄꯨꯔꯅꯤ ꯑꯩ ꯀꯪꯂꯥꯗꯤ ꯄꯨꯗꯕ ꯉꯝꯃꯣꯏ ꯀꯪꯂꯥꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏ ꯈꯥꯕ ꯄꯨꯒꯣ ꯀꯥꯏ ꯆꯠꯂꯤꯅꯣ ꯃꯅꯤꯡ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯃꯅꯤꯡ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯔ ꯀꯩꯒꯤ ꯆꯠꯂꯤꯅꯣ ꯁꯤ ꯀꯥꯈꯠꯂꯣ ꯁꯤ ꯌꯦꯡꯉꯨꯁꯦ ꯑꯝꯇꯁꯦ ꯀꯅꯥ ꯀꯅꯥꯅꯣ ꯌꯦꯡꯉꯨꯁꯤ ꯁꯤꯗ ꯂꯝ ꯍꯦꯟꯒꯅꯨ ꯍꯥꯏ ꯏꯁꯇꯦꯁꯟ ꯀꯩ ꯍꯥꯏꯅꯣ ꯀꯛꯆꯤꯡ ꯕꯣꯔꯥ ꯑꯧ ꯀꯛꯆꯤꯡ ꯕꯣꯔꯥꯗꯣ ꯍꯥꯏꯕ ꯀꯥꯎꯔꯦ ꯀꯛꯆꯤꯡ ꯕꯣꯔꯥꯁꯦ ꯏꯃꯥ ꯕꯖꯥꯔꯗ ꯑꯗꯨꯝ ꯌꯣꯟꯗꯥꯏꯅꯦ ꯀꯛꯆꯤꯡ ꯕꯣꯔꯥꯁꯦ ꯀꯛꯆꯤꯡ ꯕꯣꯔꯥꯗꯤ ꯕꯖꯥꯔꯗ ꯂꯩꯈ꯭ꯔꯒꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯃꯅꯤ ꯆꯥꯔꯒꯅ ꯍꯦꯛꯇ ꯋꯥꯏꯑ ꯀꯛꯆꯤꯡ ꯕꯣꯔꯥꯁꯦ ꯍꯥꯎꯗꯤ ꯍꯥꯎꯋꯦꯕꯀꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯥꯕ ꯉꯝꯗꯦ ꯀꯛꯆꯤꯡ ꯕꯣꯔꯥꯁꯦ ꯑꯗꯒꯤ ꯀꯛꯋꯥꯒꯤ ꯋꯥꯇꯤꯟ ꯑꯗꯨꯗꯤ ꯂꯩꯔꯕꯅꯤ ꯀꯛꯋꯥꯒꯤ ꯋꯥꯇꯤꯟꯗꯨꯗꯤ ꯑꯩꯅ ꯑꯁ ꯒꯤꯔꯤꯒꯦ ꯇꯛꯂꯛꯏꯗꯣ ꯀꯩꯒꯤꯅꯣ ꯊꯣꯏ ꯇꯨꯃꯤꯟꯅ ꯐꯝꯃꯣ ꯑꯩ ꯇꯛꯂꯛꯀꯅꯤ ꯌꯥꯝ ꯋꯥꯏꯑꯦ ꯑꯗꯒꯤ ꯑꯩꯅ ꯀꯩꯅꯣꯁꯨ ꯌꯥꯝ ꯄꯨꯔ ꯄꯤꯖꯅꯤꯡꯕ ꯑꯃ ꯁꯣꯁꯇꯤꯗ ꯍꯥꯞꯄ ꯂꯗꯨꯗꯣ ꯑꯉꯧꯕꯗꯣ ꯋꯥꯏꯠ ꯀꯂꯔꯗꯣ ꯆꯦꯡꯅ ꯁꯥꯕ ꯕꯣꯜ ꯕꯣꯜꯗꯣ ꯑꯗꯨꯁꯨ ꯄꯨꯕꯤꯒꯦ ꯇꯧꯕꯅꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯨꯗꯣ ꯑꯗꯨꯁꯨ ꯃꯣꯏ ꯄꯥꯝꯅꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯀꯩꯅꯣꯗꯣ ꯕꯣꯔꯣ ꯑꯦꯁꯥꯔꯗꯣ ꯂꯩꯗꯤ ꯂꯩꯔꯦꯕꯀꯣ ꯑꯗꯨ ꯈꯔ ꯄꯨꯒꯦ ꯇꯧꯕꯅꯦ ꯑꯗꯨꯒ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯀꯕꯣꯛ ꯈꯣꯏꯗꯨꯝꯁꯨ ꯄꯨꯕꯤꯈꯣ ꯍꯥꯏ ꯑꯗꯨ ꯑꯥꯗꯁꯨ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯌꯣꯜꯂꯦ ꯃꯌꯥꯡꯒꯤ ꯑꯗꯣ ꯃꯍꯥꯎꯕꯨꯗꯤ ꯈꯦꯠꯅꯔꯝꯒꯅꯤꯀꯣ ꯑꯩ ꯆꯥꯕꯨꯗꯤ ꯆꯥꯗ꯭ꯔꯤꯕꯀꯣ ꯆꯞ ꯃꯥꯟꯅꯩꯌꯦ ꯑꯗꯣ ꯃꯣꯏ ꯆꯥꯅꯤꯡꯒꯗ꯭ꯔꯥ ꯈꯪꯗꯦ ꯀꯕꯣꯛꯁꯦ ꯃꯣꯏ ꯆꯥꯅꯤꯡꯕ ꯆꯥꯅꯤꯡꯗꯕꯁꯨ ꯂꯩꯗꯅ ꯑꯗꯨꯅꯤꯗ ꯑꯗꯣ ꯃꯣꯏꯅ ꯄꯥꯝꯃꯤꯁꯦ ꯑꯌꯥꯝꯕꯅ ꯀꯩꯅꯣꯅꯦꯕ ꯈꯤꯇꯪ ꯊꯨꯝꯇꯛ ꯇꯧꯕ ꯄꯣꯠ ꯑꯗꯩ ꯈꯤꯇꯪ ꯑꯗꯨꯒꯨꯝꯕ ꯑꯣꯏꯕꯁꯤꯅ ꯄꯥꯝꯃꯦꯕ ꯏꯁꯄꯥꯏꯁꯤꯁꯦ ꯀꯌꯥ ꯄꯥꯝꯗꯦ ꯃꯣꯏꯒꯤꯗ ꯑꯗꯨꯅ ꯑꯩ ꯋꯥꯈꯜꯗꯗꯤ ꯆꯥꯛꯍꯥꯎꯒꯨꯝꯕ ꯑꯗꯒꯤ ꯀꯩꯑꯕ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯣ ꯈꯔ ꯆꯥꯟꯅꯔꯒꯗ꯭ꯔꯥꯅ ꯈꯜꯂꯦꯕꯀꯣ ꯌꯣꯡꯆꯥꯛꯁꯨ ꯈꯔ ꯄꯨꯕꯤꯌꯨꯀꯣ ꯍꯥꯏ ꯌꯣꯡꯆꯥꯛꯇꯤ ꯈꯪꯗꯦ ꯃꯣꯏꯁꯦ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯟꯗꯛ ꯐꯖꯅ ꯌꯣꯡꯆꯥꯛ ꯆꯥꯔꯦ ꯌꯨꯝ ꯊꯣꯛꯂꯛꯄꯗ ꯄꯦꯟꯈꯩ ꯆꯥꯔꯦ ꯌꯣꯡꯆꯥꯛ ꯄꯦꯟꯈꯩ ꯆꯥꯔꯦ ꯑꯗꯩ ꯎꯇꯤ ꯑꯁꯪꯕ ꯄꯦꯟꯈꯩ ꯆꯥꯔꯦꯀꯣ ꯑꯗꯨꯝ ꯆꯥꯅꯤꯡꯒꯦꯔꯥ ꯆꯥꯅꯤꯡꯂꯣꯏꯔ ꯄꯨꯡꯄꯨꯗ ꯄꯨꯕꯤꯈꯣ ꯍꯥꯏꯌꯦ ꯐꯔꯦ ꯑꯗꯨꯅ ꯍꯦꯛ ꯆꯥꯕꯤꯗ꯭ꯔꯗꯤ ꯀꯩꯗꯧꯗꯣꯏꯕ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯆꯤꯡꯂꯣꯟ ꯃꯥꯄꯜ ꯂꯥꯟꯗꯅ ꯃꯁꯤꯗꯩꯁꯤꯗ ꯀꯩꯅꯣ ꯇꯧꯔ ꯄꯨꯔ ꯆꯥꯗ꯭ꯔꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯆꯥꯕ ꯑꯣꯏꯅ ꯄꯨꯒꯦ ꯑꯗꯨꯅ ꯐꯔꯦ ꯀꯪꯂꯥ ꯕꯨꯖꯤꯌꯥꯗꯤ ꯃꯣꯏ ꯌꯥꯝ ꯄꯥꯝꯃꯦ ꯀꯪꯂꯥ ꯕꯨꯖꯤꯌꯥꯗꯤ ꯑꯩ ꯄꯦꯀꯦꯠ ꯑꯅꯤ ꯌꯦꯜꯂꯅꯤ ꯃꯤ ꯑꯃꯃꯝꯗ ꯑꯗꯣ ꯂꯣꯏꯅꯃꯛꯇꯤ ꯉꯝꯃꯔꯣꯏꯀꯣ ꯍꯥꯏꯕꯗꯤ ꯑꯩꯅ ꯈꯔ ꯀ꯭ꯂꯣꯁ ꯑꯣꯏꯕ ꯈꯔ ꯑꯗꯨꯝ ꯀꯣ ꯑꯩꯈꯣꯏ ꯅꯔꯁꯈꯩꯗꯤ ꯑꯌꯥꯝꯕ ꯂꯣꯏ ꯌꯦꯜꯂꯅꯤꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯗꯤꯄꯥꯔꯠꯃꯦꯟꯗꯗꯤ ꯑꯩꯅ ꯈꯔ ꯑꯗꯨꯝ ꯀꯧꯅ ꯉꯥꯡꯅꯕꯀꯣ ꯌꯥꯝꯕꯅꯤꯅ ꯀꯣꯛ ꯉꯥꯎꯋꯦꯕ ꯃꯤ ꯂꯣꯏꯅꯃꯛꯇꯨꯗꯤ ꯑꯦꯂꯦꯛꯁꯟ ꯇꯧꯕ ꯉꯝꯃꯔꯣꯏ ꯍꯥꯏꯕ ꯑꯩ ꯃꯤ ꯂꯣꯏꯅꯃꯛ ꯄꯤꯔꯗꯤ ꯀꯗꯥꯏꯗꯒꯤ ꯑꯗꯨꯛ ꯌꯥꯝꯕ ꯃꯌꯥꯝꯗꯣ ꯏꯁꯇꯥꯞ ꯂꯣꯏ ꯄꯤꯕꯗꯤ ꯉꯝꯃꯔꯣꯏ ꯑꯗꯨꯒ ꯑꯩꯅ ꯄꯤꯔꯅꯤ ꯊꯕꯛ ꯍꯥꯎꯁ ꯀꯤꯞꯄꯤꯡ ꯑꯃꯗꯤ ꯄꯤꯕꯤꯔꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯔꯁꯈꯩꯗ ꯑꯃ ꯄꯤꯕꯤꯔꯅꯤ ꯑꯗꯨꯒ ꯑꯩꯁꯦ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯁ ꯅꯪꯒꯤ ꯃꯦꯁꯦꯖꯇ ꯑꯩ ꯄꯥꯔꯣꯏ ꯏꯀꯥꯏꯖꯔꯦ ꯀꯩꯅꯣ ꯍꯦꯠꯅꯨ ꯍꯥꯏꯗꯣꯏꯔꯣ ꯍꯦꯠꯅꯨ ꯍꯥꯏꯔꯣ ꯍꯥꯠꯅꯨ ꯍꯥꯏꯗꯣꯏꯔꯣ ꯈꯪꯗꯦ ꯍꯥꯏ ꯊꯣꯏ ꯀꯩꯅꯣ ꯌꯦꯡꯉꯤꯗꯨꯕꯣ ꯕꯨꯠ ꯊꯣꯛꯆꯔꯛꯀꯅꯤ ꯅꯪ ꯕꯨꯠ ꯀꯤꯗꯕ꯭ꯔꯥ ꯑꯗꯨꯒꯀꯣ ꯍꯟꯗꯛ ꯀꯣꯜꯀꯇꯥ ꯆꯠꯂꯨꯕꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯕ꯭ꯂꯣꯛꯇꯗꯤ ꯋꯥꯔꯤ ꯁꯥꯡꯅ ꯍꯥꯞꯇ꯭ꯔꯕꯅꯦꯕ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯌꯦ ꯀꯣꯜꯀꯇꯥꯗꯣ ꯀꯩꯗꯧꯔꯦ ꯑꯗꯨꯝ ꯑꯩꯅ ꯅꯣꯡ ꯐꯥꯗꯣꯛ ꯆꯠꯄꯒꯤꯔꯗꯤ ꯈꯪꯗꯦ ꯑꯩꯅ ꯈꯤꯇꯪ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕꯗꯤ ꯗꯦꯜꯂꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯀꯩꯅꯣ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯩꯅ ꯑꯇꯦꯟꯕ ꯃꯇꯝꯗꯀꯣ ꯅꯨꯃꯤꯠ 5 ꯈꯛꯇꯪ ꯆꯠꯄꯅꯤꯅ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯐꯝꯗꯣ ꯌꯥꯝ ꯀꯟꯅ ꯈꯪꯗꯕꯗꯣ ꯂꯩꯇꯕꯩ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ ꯌꯣꯡꯆꯥꯛꯇꯣ ꯑꯩꯅꯅꯦ ꯀꯩꯅꯣꯗꯤ ꯄꯤꯖꯔꯕꯅꯦ ꯀꯩꯑꯕ ꯀꯩꯅꯣ ꯑꯩꯅ ꯄꯤꯖꯕ ꯎꯇꯤ ꯊꯣꯡꯕꯗꯤ ꯄꯤꯖꯔꯕꯅꯦ ꯑꯩꯅ ꯃꯣꯏ ꯆꯥꯏꯌꯦ ꯎꯇꯤ ꯊꯣꯡꯕꯗꯣ ꯒ꯭ꯔꯤꯟꯗꯤ ꯄꯤꯖꯗ꯭ꯔꯤꯕꯀꯣ ꯒ꯭ꯔꯤꯟ ꯑꯣꯏꯅꯕꯗꯤ ꯂꯩꯇꯗꯅ ꯑꯗꯨꯒ ꯃꯪꯒꯜ ꯎꯇꯤꯗꯣ ꯑꯗꯨꯗꯤ ꯄꯤꯖꯩꯌꯦꯕꯀꯣ ꯑꯗꯨ ꯃꯣꯏꯅ ꯃꯇꯔ ꯊꯣꯡꯕꯅꯦꯒ ꯍꯥꯏꯔꯒ ꯌꯥꯝ ꯍꯥꯎꯅ ꯄꯥꯝꯅꯗꯤ ꯆꯥꯏ ꯑꯗꯨꯒ ꯍꯟꯗꯛꯁꯦ ꯀꯩꯅꯣ ꯄꯤꯖꯔꯅꯤ ꯏꯔꯣꯝꯕ ꯁꯣꯏꯕꯨꯝ ꯑꯍꯥꯎꯕ ꯂꯩꯍꯧꯔꯦꯕꯀꯣ ꯁꯣꯏꯕꯨꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯅꯍꯥꯟ
subscriberꯅꯁꯨ ꯊꯤꯜꯂꯛꯑꯝꯃꯦꯕꯀꯣ ꯁꯣꯏꯕꯨꯝꯁꯦ ꯑꯗꯒꯤ ꯑꯗꯨ ꯊꯤꯜꯂꯛꯑꯝꯕꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯃꯥꯅꯁꯨ ꯁꯣꯏꯕꯨꯝ ꯂꯩꯁꯜꯂꯛꯑꯦ ꯑꯗꯨꯒ ꯑꯩꯁꯦ ꯃꯊꯛꯇ ꯂꯩꯔꯤꯉꯩꯁꯤꯗꯀꯣ ꯔꯤꯂꯤꯐ ꯀꯦꯝꯞꯗꯒꯤꯅꯦꯅ ꯀꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯗꯒꯤꯅꯦꯅ ꯀꯩꯅꯣ ꯇꯧꯋꯤ ꯄꯣꯠ ꯌꯣꯟꯕ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯗ ꯁꯣꯏꯕꯨꯝꯁꯦ ꯌꯥꯎꯔꯛꯄ ꯑꯗꯨ ꯁꯣꯏꯕꯨꯝꯁꯦ ꯂꯩꯗꯤ ꯂꯩꯔꯕꯅꯤ ꯑꯗꯨ ꯁꯨꯝ ꯅꯨꯡꯁꯤꯗꯅꯀꯣ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄ ꯔꯤꯂꯤꯐ ꯀꯦꯝꯞꯒꯤ ꯑꯣꯏꯕꯗꯨꯗꯀꯣ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯄꯦꯀꯦꯠ 2 ꯂꯧꯍꯧꯔꯦ ꯄꯦꯀꯦꯠ ꯑꯃꯗ 50-50 ꯄꯤꯌꯦꯕꯀꯣ ꯄꯦꯀꯦꯠ 2 ꯂꯧꯍꯧꯔꯦ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯣ ꯑꯦꯁ ꯊꯔꯣꯏꯁꯨ ꯄꯤꯖꯧꯃꯣꯏ ꯊꯔꯣꯏ ꯍꯥꯏꯔꯒꯅꯦ ꯅꯣꯡꯃ ꯑꯩꯅ ꯊꯔꯣꯏꯒꯤ ꯁ꯭ꯇꯦꯇꯁ ꯑꯃ ꯊꯥꯒꯠꯂꯨꯔꯦ ꯇꯨꯀꯠꯆꯩꯒ ꯑꯗꯨ ꯇꯧꯏꯒꯥꯅꯅꯦ ꯑꯩꯉꯣꯟꯗ ꯉꯥꯡꯉꯛꯑꯦ ꯇꯨꯀꯠꯆꯔ ꯐꯔꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯗꯒꯤ ꯅꯨꯡꯁꯤꯗꯕ ꯑꯗꯨ ꯅꯣꯡꯃꯗꯤ ꯑꯩꯅ ꯆꯥꯛ ꯆꯥꯕꯗ ꯋꯥ ꯌꯥꯝ ꯌꯥꯝꯃꯦꯗꯅ ꯍꯥꯏꯕꯗꯤ ꯃꯣꯏꯗꯣ ꯑꯗꯨ ꯆꯥꯏ ꯑꯗꯥ ꯆꯥꯏ ꯌꯥꯝ ꯇꯧꯔꯝꯃꯦꯕꯀꯣ ꯃꯌꯥꯡꯁꯤꯡꯁꯦ ꯑꯩ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯄꯣꯁꯁꯦ ꯏꯟꯆꯥꯔꯖ ꯑꯣꯏꯔꯦꯕ ꯃꯇꯝꯗꯨꯗꯗꯤ ꯑꯗ ꯑꯩꯅꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤ ꯗꯣꯂꯤꯗ ꯑꯩꯅ ꯍꯥꯏꯕ ꯐꯔꯦ ꯃꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯋꯥ ꯌꯥꯝ ꯌꯥꯝꯃꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯑꯩ ꯇꯧꯒꯦ ꯍꯥꯏꯔꯒ ꯅꯥꯏꯠ ꯗ꯭ꯌꯨꯇꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯅꯥꯏꯠ ꯁꯤꯞꯁꯨ ꯆꯠꯂꯝꯃꯦꯕ ꯅꯥꯏꯠ ꯗ꯭ꯌꯨꯇꯤꯒꯤꯗ ꯆꯥꯛ ꯃꯌꯥꯝ ꯊꯣꯡꯗꯣꯛꯄꯁꯤꯗꯅꯦ ꯑꯩꯅꯅꯦ ꯅꯣꯏ ꯆꯥꯕ ꯌꯥꯔꯣꯏꯀꯣ ꯁꯤꯗꯤ ꯅꯣꯏ ꯁꯤ ꯆꯥꯕꯗꯣ ꯀꯩꯅꯣ ꯍꯥꯞꯄꯅꯤ ꯀꯔꯤ ꯑꯗꯨ ꯍꯥꯞꯄꯅꯤ ꯑꯗꯥ ꯍꯥꯞꯄꯅꯤ ꯄꯨꯡꯍꯥꯏ ꯍꯩꯖꯜꯂꯦ ꯑꯩꯅ ꯂꯤꯟꯅꯤ ꯑꯗꯒꯤ ꯁꯤꯗ ꯑꯗꯨꯅꯦꯅ ꯍꯩꯖꯜꯂꯦ ꯀꯅꯥꯝ ꯆꯥꯗ꯭ꯔꯦ ꯊꯥ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯄꯨꯔꯛꯄ ꯀꯔꯤꯝ ꯆꯥꯗ꯭ꯔꯦ ꯑꯩꯅ ꯋꯥꯏ ꯑꯗꯨꯝ ꯁꯪꯉꯦ ꯍꯥꯏꯔꯒꯅꯦ ꯑꯩꯈꯣꯏ ꯈꯛꯇꯪ ꯑꯗꯨꯝ ꯆꯥꯛ ꯆꯥꯔꯦ ꯋꯥꯏ ꯁꯪꯉꯦ ꯑꯗꯨꯒ ꯃꯣꯏꯅꯒ ꯍꯥꯏꯅꯩ ꯃꯣꯏꯗꯤ ꯀꯣꯀ꯭ꯔꯣꯁꯁꯨ ꯆꯥꯕꯅꯤ ꯑꯗꯨ ꯆꯥꯕꯅꯤ ꯑꯗ ꯑꯩꯈꯣꯏ ꯀꯣꯀ꯭ꯔꯣꯁꯁꯤ ꯆꯥꯗꯦ ꯍꯥꯏꯕ ꯃꯣꯏꯅ ꯊꯣꯛꯑꯕ ꯃꯤꯗ ꯍꯥꯏꯖꯤꯜꯂꯦꯕ ꯀꯣꯀ꯭ꯔꯣꯁ ꯆꯥꯏ ꯑꯗꯩ ꯑꯗꯨ ꯆꯥꯏ ꯂꯤꯟ ꯆꯥꯏ ꯑꯗꯨ ꯆꯥꯏ ꯑꯗꯥ ꯆꯥꯏ ꯄꯨꯡꯍꯥꯏꯗ ꯍꯥꯏꯌꯦꯕ ꯑꯗꯣ ꯈꯪꯗꯦ ꯃꯣꯏꯅ ꯀꯗꯥꯏꯗ ꯄꯣꯠꯊꯣꯔꯛꯏꯕ ꯋꯥꯔꯤꯅꯣ ꯑꯩꯁꯨ ꯈꯪꯗꯦ ꯗꯦꯜꯂꯤꯗ ꯂꯥꯛꯑꯕꯣ ꯗꯦꯜꯂꯤꯗ ꯂꯥꯛꯇ꯭ꯔꯤꯌꯦ ꯗꯤꯃꯥ ꯌꯨꯝꯗ ꯂꯩꯌꯦꯗꯣ ꯆꯠꯇꯣꯔꯕꯅꯤ ꯑꯗꯨꯒꯤ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯍꯥꯏꯕꯗꯤ ꯃꯇꯝꯁꯦ ꯂꯣꯏꯗꯣꯔꯦꯗꯅꯀꯣ ꯑꯗꯨꯒꯤ ꯁꯨꯝ ꯂꯥꯏꯐ ꯁꯨꯝ ꯊꯥꯔꯛꯄꯅꯤ ꯌꯨꯝꯗ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯅ ꯁꯨꯝ ꯆꯠꯈ꯭ꯔꯒꯗꯤ ꯀꯩꯅꯣ ꯇꯧꯍꯟꯗꯅ ꯉꯥꯄ꯭ꯔꯨꯝꯗꯤ ꯆꯥꯗꯔꯣ ꯃꯣꯏꯗꯤ ꯃꯣꯏ ꯈꯪꯗꯦꯗ ꯆꯥꯔꯝꯃꯣꯏꯗ ꯑꯩꯁꯨ ꯆꯥꯗꯦꯗ ꯅꯪꯒꯤ ꯉꯥꯄ꯭ꯔꯨꯝꯗꯨꯗꯤ ꯑꯩꯁꯨ ꯆꯥꯗꯦ ꯑꯩ ꯇꯨꯀꯠꯆꯩ ꯍꯥꯏꯕꯗꯤ ꯏꯁꯥꯗ ꯑꯃꯨꯛꯐꯥꯎ ꯆꯥꯗ꯭ꯔꯤꯕꯅꯤꯅ ꯍꯪꯒꯣꯏꯕ ꯑꯃꯗꯤ ꯐꯥꯎꯋꯦ ꯏꯆꯥꯗꯤ ꯆꯥꯗ꯭ꯔꯤ ꯑꯗꯨꯅꯅꯦ ꯃꯌꯥꯡ ꯃꯈꯩꯁꯤꯅꯅꯦ ꯋꯥ ꯌꯥꯝ ꯌꯥꯝꯃꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯆꯥꯏ ꯀꯔꯥꯏꯗꯒꯤ ꯃꯣꯏꯒꯤ ꯋꯥꯈꯜꯁꯤꯗꯅꯦ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯝꯃ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯆꯥꯏꯅꯤꯁ ꯔꯣꯝ ꯑꯁꯣꯝ ꯅꯥꯀꯟꯗ ꯀꯩꯀꯩ ꯄꯨꯛ ꯆꯥꯗ ꯆꯥꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯁꯝꯅꯔꯒ ꯃꯦꯟꯃꯥꯟ ꯇꯥꯗꯅ ꯆꯥꯕꯗꯣ ꯍꯥꯏꯕꯗꯤ ꯃꯔꯛ ꯃꯔꯛꯇꯁꯨ ꯑꯩꯈꯣꯏꯅ ꯈꯖꯤꯡꯒꯨꯝꯕ ꯊꯔꯣꯏꯒꯨꯝꯕ ꯑꯗꯨꯝ ꯐꯣꯇꯣ ꯊꯥꯒꯠꯂꯦꯕꯀꯣ ꯁ꯭ꯇꯦꯇꯁ ꯊꯝꯕꯗꯣ ꯋꯥꯆꯦꯞꯀꯤ ꯑꯗ ꯃꯣꯏ ꯎꯕꯅꯤ ꯃꯣꯏ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏꯁꯦ ꯂꯣꯏ ꯆꯥꯔꯕꯣꯏ ꯅꯤꯡꯉꯕ ꯈꯪꯗꯦꯕꯀꯣ ꯑꯗꯨꯅꯤ ꯅꯨꯡꯁꯤꯗꯕ ꯑꯃꯁꯨ ꯌꯥꯎꯋꯦꯕ ꯑꯗꯩ ꯑꯦꯡꯒ꯭ꯔꯤ ꯕꯥꯔꯠ ꯍꯣꯏꯗꯤ ꯀꯩꯝꯇꯁꯨ ꯆꯥꯖꯕ ꯅꯠꯇꯦ ꯃꯥꯗꯤ ꯄꯤꯌꯣꯔ ꯚꯦꯖꯤꯇꯦꯔꯤꯌꯥꯟꯅꯦꯕꯀꯣ ꯑꯗꯣ ꯅꯍꯥꯟꯗ ꯑꯩꯅ ꯁꯣꯏꯗꯅꯅꯦ ꯃꯤꯃꯤ ꯁꯤꯡꯖꯨꯗꯣ ꯁꯨꯒꯦꯅ ꯋꯥꯏꯅ ꯁꯨꯏꯌꯦꯕꯀꯣ ꯃꯤꯃꯤ ꯐꯪꯗꯕꯒꯤ ꯑꯗꯨꯏ ꯋꯥꯏ ꯂꯩꯕꯁꯤꯗꯅꯦ ꯆꯤꯛꯀꯟꯒꯤ ꯑꯣꯏꯅ ꯂꯩꯔꯛꯑꯕ ꯑꯗꯨꯒ ꯃꯥꯅ ꯆꯥꯕꯁꯤꯗ ꯀꯩꯅꯣꯝ ꯇꯧꯏ ꯍꯥꯏꯔꯕ ꯑꯩꯅ ꯆꯥꯎ ꯑꯩꯅ ꯚꯦꯖꯤꯇꯦꯕꯜꯁ ꯃꯌꯥꯝ ꯍꯥꯞꯆꯤꯟꯕꯒꯤꯅꯤꯀꯣ ꯀꯔꯤꯝ ꯇꯧꯔꯣꯏꯅ ꯍꯥꯏꯔ ꯀꯥꯟꯁꯤꯗꯅꯦ ꯃꯥꯅ ꯃꯁꯤ ꯗꯁꯕꯤꯟꯗꯣ ꯁꯨꯃꯥꯏꯅ ꯌꯦꯡꯉꯦ ꯑꯗꯨꯗꯨꯒꯅꯦ ꯆꯤꯛꯀꯟꯗꯣ ꯌꯦꯛꯑꯝꯕꯒꯤ ꯑꯩꯕꯨ ꯍꯥꯠꯀꯦ ꯇꯨꯞꯀꯦ ꯇꯧꯋꯤꯕ ꯍꯦꯛꯇ ꯃꯥꯅ ꯉꯥꯄ꯭ꯔꯨꯝ ꯌꯥꯝ ꯍꯥꯎꯕꯅꯤ ꯈꯪꯗꯤꯌꯦ ꯑꯃꯐꯥꯎ ꯑꯩ ꯆꯥꯗ꯭ꯔꯤꯕꯅꯤꯅ ꯀꯅꯥꯅꯣ ꯑꯦꯡꯒ꯭ꯔꯤ ꯕꯥꯔꯠꯄꯨ ꯀꯩꯅꯣ ꯑꯦꯡꯒ꯭ꯔꯤ ꯕꯥꯔꯠ ꯈꯪꯗꯗꯤ ꯂꯣꯏꯔꯦꯍꯦ ꯑꯦꯡꯒ꯭ꯔꯤ ꯕꯥꯔꯠꯇꯤ ꯑꯩꯒꯤ ꯕ꯭ꯂꯣꯛꯇ ꯑꯗꯨꯝ ꯃꯥ ꯉꯥꯛꯇꯅꯦ ꯃꯌꯥꯝꯅ ꯃꯥꯗꯤ ꯌꯥꯝ ꯐꯦꯃꯁ ꯑꯣꯏꯔꯕꯅꯤ ꯑꯦꯡꯒ꯭ꯔꯤ ꯕꯥꯔꯠ ꯅꯨꯄꯤꯗꯤ ꯎꯆꯦꯛ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯤꯌꯦ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯌꯥꯡ ꯅꯨꯄꯤ ꯑꯃ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯍꯣꯏ ꯊꯥꯏꯂꯦꯟꯒꯤ ꯃꯑꯣꯡꯗꯒꯤ ꯈꯟꯕꯅꯤ ꯄꯪꯆꯥꯗ ꯆꯥꯕꯗꯣ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯗꯣ ꯍꯥꯏꯔꯁꯨꯅꯦ ꯃꯣꯏ ꯊꯣꯛꯄ ꯑꯃ ꯈꯨꯝꯃꯛꯀꯅꯦꯕ ꯃꯣꯏꯅꯅꯦ ꯑꯁ ꯂꯤꯟ ꯆꯥꯏ ꯑꯗꯨ ꯇꯧꯕ ꯃꯌꯥꯝꯁꯦ ꯑꯗꯣ ꯈꯟꯅꯔꯨꯔ ꯀꯩꯗꯧꯅꯤ ꯅꯠꯇ꯭ꯔꯥ ꯆꯥꯏ ꯑꯗꯨꯝ ꯍꯥꯏꯔꯕꯅꯦ ꯑꯩ ꯇꯟꯗꯅ ꯄꯣꯛꯄꯗꯤ ꯂꯤꯟꯕꯨ ꯆꯥꯖꯗ꯭ꯔꯤ ꯃꯣꯏꯅ ꯂꯣꯏ ꯈꯪꯉꯦꯕ ꯑꯗꯨꯒ ꯑꯁ ꯑꯩꯅꯅꯦ ꯊꯔꯣꯏꯒ ꯊꯥꯒꯠꯄꯒꯁꯦ ꯃꯣꯏꯅ ꯀꯔꯤꯅꯣ ꯅꯪ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯆꯥꯏꯅꯣ ꯊꯔꯣꯏꯗꯤ ꯍꯤꯟꯗꯤꯗ ꯀꯩꯅꯣꯝꯃ ꯍꯥꯏꯕꯅꯦ ꯑꯩ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕꯀꯣ ꯀꯣꯛꯁꯤꯁꯨ ꯌꯥꯝ ꯐꯕꯅꯤꯅ ꯀꯥꯎꯔꯤꯅꯤ ꯀꯩꯅꯣꯝꯃ ꯍꯥꯏꯕꯅꯦ ꯊꯔꯣꯏꯁꯦ ꯍꯤꯟꯗꯤꯗ ꯀꯩ ꯍꯥꯏꯕꯅꯣ ꯀꯩꯅꯣꯝ ꯑꯩ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯆꯥꯏ ꯍꯥꯏꯕꯒꯤꯅꯦ ꯑꯝꯇꯣꯏꯕ ꯑꯩꯉꯣꯟꯗ ꯁꯤꯅ ꯀꯃꯥꯏꯅ ꯆꯥꯏꯅꯣ ꯇꯤꯟꯗꯨꯕꯨ ꯃꯣꯏꯅ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡꯉꯤ ꯊꯣꯏꯇꯣꯏ ꯁꯤ ꯂꯥꯛꯑꯣ ꯑꯩ ꯆꯠꯇꯣꯔꯕꯅꯤ ꯅꯪ ꯑꯩ ꯆꯠꯇꯣꯔꯕꯅꯤ ꯅꯪ ꯑꯩ ꯃꯤꯁ ꯇꯧꯔꯣꯏꯗ꯭ꯔꯥ ꯍꯥ ꯑꯩ ꯃꯤꯁ ꯇꯧꯔꯣꯏꯗ꯭ꯔꯕ ꯅꯪ ꯃꯔꯩꯁꯦ ꯁꯥꯡꯕꯅ ꯂꯣꯏꯔꯦ ꯀꯪꯂꯥ ꯄꯥꯠ ꯌꯧꯗꯣꯔꯦ ꯇꯤꯡꯊꯣꯔꯛꯄꯗ ꯃꯔꯩꯁꯦ ꯈꯨꯠꯁꯥꯡ ꯑꯃꯅꯤ ꯍꯨꯏꯁꯦ ꯅꯪ ꯑꯩ ꯃꯤꯁ ꯇꯧꯔꯣꯏꯗ꯭ꯔꯕ ꯆꯠꯈ꯭ꯔꯒ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯇꯥꯒꯦ ꯊꯣꯏ ꯄꯣꯒꯣ ꯆꯥꯅꯤꯡꯗ꯭ꯔꯗꯤ ꯆꯥꯔꯨꯅꯨ ꯍꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅꯦ ꯁꯦꯠ ꯍꯥꯏꯕ ꯌꯥꯄꯣꯠꯇꯦ ꯃꯥꯅ ꯀꯩ ꯍꯥꯏꯅꯤ
ꯈꯪꯗꯤꯌꯦ ꯍꯧꯖꯤꯛꯇꯤ ꯊꯦꯡꯅꯕꯅꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯌꯥꯎꯕꯅꯦ ꯑꯗꯨꯗ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯌꯦꯡꯕꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯍꯣꯁꯄꯤꯇꯥꯜꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯀꯩꯅꯣꯗ ꯀꯩꯅꯣꯒꯤ ꯂꯥꯏ ꯍꯔꯥꯎꯍꯧꯕ ꯃꯥꯜꯂꯦ ꯀꯩꯕꯀꯣ ꯅꯝꯕꯣꯜꯒꯤ ꯂꯥꯏꯗꯣ ꯀꯩꯕ ꯃꯁꯤꯡ ꯑꯣ ꯀꯣꯔꯤ ꯐꯥꯕꯗꯣ ꯍꯔꯥꯎꯍꯧꯕ ꯀꯩꯅꯣꯝ ꯇꯧꯋꯤꯕꯣ ꯂꯥꯏꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯄꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯍꯧꯋꯦ ꯑꯗꯨꯒ ꯙꯣꯟꯒꯁꯨ ꯌꯥꯝ ꯊꯤꯜꯍꯧꯋꯦ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯉꯥꯛꯇꯪ ꯈꯥꯝꯃꯦꯕ ꯑꯗꯨꯗ ꯎꯔꯛꯄꯅꯤꯗ ꯍꯥꯏ ꯏꯕꯣꯝꯆꯥ ꯌꯨꯝꯒꯗꯤ ꯂꯥꯛꯄ ꯇꯟꯕ ꯃꯇꯝ ꯌꯧꯔꯦ ꯅꯠꯇ꯭ꯔꯥ ꯑꯧ ꯃꯥꯅꯤ ꯌꯥꯝ ꯇꯜꯂꯦ ꯑꯩ ꯉꯔꯥꯡꯗꯒꯤꯅꯦ ꯈꯟꯕ ꯍꯧꯔꯦ ꯋꯥꯈꯜꯁꯦ ꯑꯁ ꯀꯃꯥꯏꯅꯅꯣ ꯆꯠꯇꯣꯏꯁꯤꯕ ꯌꯥꯝ ꯇꯜꯂꯦ ꯄꯦꯟꯗꯦ ꯍꯥꯏꯕ ꯌꯥꯝ ꯄꯦꯟꯗꯦ ꯑꯗꯨꯅ ꯈꯪꯗꯦ ꯊꯥ ꯑꯅꯤꯅꯤꯒ ꯐꯪꯉꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯁꯨꯇꯤꯁꯦ ꯑꯗꯨꯒ ꯑꯩ ꯑꯃꯨꯛꯁꯨ ꯈꯜꯂꯦ ꯆꯍꯤ ꯑꯃꯗ ꯑꯅꯤꯔꯛ ꯊꯣꯛꯂꯛꯑꯁꯤꯅ 15 ꯗꯦꯖ ꯑꯃꯁꯨ ꯈꯜꯂꯦ ꯑꯗꯣ ꯀꯩꯗꯧꯗꯣꯏꯅꯣ ꯑꯃꯨꯛꯁꯨ ꯈꯜꯂꯦꯗ ꯃꯣꯏꯔꯥꯡꯒꯤꯁꯨ ꯍꯔꯥꯎꯈ꯭ꯔꯦ ꯑꯣ ꯃꯣꯏꯔꯥꯡ ꯂꯥꯏ ꯍꯔꯥꯎꯕ ꯑꯩꯗꯤ ꯃꯣꯏꯔꯥꯡ ꯂꯥꯏ ꯍꯔꯥꯎꯕꯁꯦ ꯑꯃꯝꯐꯥꯎ ꯎꯗꯔꯤ ꯂꯥꯏ ꯍꯔꯥꯎꯐꯝꯕꯨꯗꯤ ꯅꯍꯥꯟꯋꯥꯏ ꯀꯩꯅꯣ ꯆꯠꯄꯗ ꯀꯔꯤꯕ ꯃꯣꯏꯔꯥꯡꯗ ꯆꯠꯄꯗ ꯎꯔꯦꯕ ꯃꯣꯏꯔꯥꯡꯉꯩ ꯃꯣꯏꯔꯥꯡ ꯍꯥꯏꯕ ꯑꯗꯨ ꯅꯠꯇꯅ ꯇꯁꯦꯡꯅ ꯂꯥꯏ ꯍꯔꯥꯎꯕ ꯙꯣꯟ ꯊꯤꯜꯂꯒ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯕ ꯌꯦꯡꯕ ꯈꯣꯠꯄ ꯇꯧꯕꯗꯨꯗꯤ ꯑꯩ ꯎꯗ꯭ꯔꯤ ꯑꯗꯨꯒ ꯖꯁ ꯐꯥꯎꯔꯒ ꯀꯣ ꯀ꯭ꯔꯣꯁ ꯇꯧꯔꯒ ꯆꯠꯄꯗꯣ ꯍꯦ ꯅꯥꯄꯤ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯤ ꯂꯥꯎ ꯃꯔꯝ ꯃꯣꯛꯇ꯭ꯔꯦ ꯅꯪ ꯅꯁꯛꯇꯨꯒ ꯑꯣ ꯐꯖꯩ ꯌꯥꯝ ꯐꯖꯩꯗ ꯆꯥꯊꯣꯏꯕꯁꯦ ꯌꯥꯝ ꯐꯖꯩꯗ ꯌꯨꯝꯗꯒꯤ ꯍꯥꯏꯕ ꯑꯣ ꯀꯩꯅꯣ ꯇꯧꯏ ꯀꯗꯥꯏꯗ ꯂꯤꯛꯂꯛꯏꯅꯣ ꯍꯩꯅꯗꯤ ꯌꯥꯝꯅ ꯑꯁ ꯀꯩꯅꯣ ꯅꯪ ꯉꯥꯎꯔꯕꯣ ꯁꯦ ꯇꯧꯅꯣ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩ ꯃꯣꯏꯔꯥꯡꯗꯩꯅꯤ ꯆꯠꯅꯤꯡꯉꯥꯏ ꯑꯧ ꯑꯩꯁꯦ ꯈꯪꯗꯦ ꯃꯇꯥꯡ ꯆꯥꯗꯕꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯂꯥꯏ ꯍꯔꯥꯎꯕ ꯌꯥꯎꯕ ꯑꯃꯐꯥꯎ ꯐꯪꯗ꯭ꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤꯅ ꯍꯋꯥꯏ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ 10ꯒ ꯊꯥꯕ꯭ꯔꯥ ꯊꯥꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯋꯥꯏ ꯃꯇꯝꯗ ꯌꯥꯎꯕꯗꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯑꯃꯐꯥꯎ ꯌꯥꯎꯕ ꯐꯪꯗ꯭ꯔꯤ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯩ ꯆꯠꯅꯤꯡꯉꯤ ꯃꯣꯏꯔꯥꯡꯒꯤ ꯍꯔꯥꯎꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯑꯩ ꯈꯪꯍꯧꯗꯔꯤ ꯃꯣꯏꯔꯥꯡꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗꯣ ꯈꯪꯉꯝꯃꯗꯤ ꯑꯝꯇꯪꯒꯁꯨ ꯌꯦꯡꯉꯨꯕ ꯌꯥꯕꯅꯤ ꯑꯗꯣ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯣ ꯍꯟꯗꯛꯁꯦ ꯅꯨꯃꯤꯠꯂꯩꯒꯤ ꯐꯥꯔꯝ ꯁꯟꯐ꯭ꯂꯥꯋꯔ ꯐꯥꯔꯝꯗꯣꯀꯣ ꯑꯗꯨ ꯈꯛꯇꯪ ꯌꯥꯝ ꯐꯖꯅ ꯌꯦꯡꯉꯦ ꯗꯦ ꯇꯥꯏꯝꯗ ꯑꯗꯨꯒ ꯉꯁꯤ ꯅꯝꯕꯣꯜ ꯕꯣꯔꯥ ꯑꯃ ꯆꯥꯕ ꯑꯅꯤꯗꯨꯅ ꯂꯣꯏꯈ꯭ꯔꯦ ꯑꯩꯒꯤ ꯁꯨꯇꯤꯕꯨ ꯁꯨꯇꯤ ꯂꯣꯏꯁꯟꯈꯔꯦ ꯗꯦꯜꯂꯤꯗ ꯌꯥꯝ ꯁꯥꯏ ꯍꯥꯏ ꯑꯩ ꯆꯠꯇꯣꯏꯁꯦ ꯌꯥꯝ ꯇꯜꯂꯦ ꯈ꯭ꯋꯥꯏ ꯇꯟꯕꯅꯦ ꯀꯥ ꯁꯦꯡꯉꯨꯗꯣꯏꯗꯨꯅ ꯍꯦꯟꯅ ꯇꯟꯈ꯭ꯔꯦ ꯅꯍꯥꯟꯒꯩ ꯂꯩꯅꯔꯨꯗꯕꯒꯤ ꯎꯐꯨꯟ ꯃꯌꯥꯝ ꯀꯥꯁꯜꯂꯝꯃꯅꯤ ꯇꯩꯆꯪꯉꯣ ꯇꯧꯅꯣ ꯑꯩꯒꯤ ꯋꯥꯛꯂꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕꯅꯤ ꯆꯠꯈ꯭ꯔꯒ ꯌꯥꯝ ꯇꯜꯂꯦ ꯅꯝꯕꯣꯜ ꯕꯣꯔꯥꯗꯤ ꯆꯥꯔꯨꯅꯨ ꯇꯥꯡꯉꯤ ꯌꯥꯝꯅ ꯍꯥꯏ ꯑꯧ ꯕꯣꯔꯥ ꯇꯥꯡꯗꯤ ꯇꯥꯡꯕ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗꯣ ꯑꯩ ꯑꯇꯩ ꯃꯃꯜꯕꯨꯗꯤ ꯌꯦꯡꯉꯛꯇꯦꯕꯀꯣ ꯊꯔꯣꯏ ꯕꯣꯔꯥꯗꯨ ꯈꯛ ꯌꯦꯡꯉꯛꯄꯅꯦ ꯊꯔꯣꯏ ꯕꯣꯔꯥꯗꯨꯗꯤ 150ꯔ ꯀꯩꯅꯣꯝ ꯑꯣꯏ ꯑꯗꯣ ꯊꯔꯣꯏꯗꯨꯗꯤ ꯌꯥꯝꯗꯦꯕꯀꯣ ꯑꯗꯨꯒ ꯊꯔꯣꯏꯗꯨꯗ ꯃꯣꯏꯅ ꯃꯪꯒꯟ ꯑꯀꯦꯝꯕꯁꯨ ꯆꯥꯏꯁꯜꯂꯛꯑꯦ ꯑꯂꯨꯁꯨ ꯍꯥꯞꯆꯤꯜꯂꯛꯑꯦ ꯀꯣꯕꯤ ꯃꯌꯥꯝ ꯑꯃꯁꯨ ꯆꯥꯏꯁꯜꯂꯛꯑꯦ ꯑꯗꯨꯅ ꯊꯔꯣꯏ ꯕꯣꯔꯥꯗꯣ ꯊꯔꯣꯏ ꯈꯛꯇꯪ ꯑꯣꯏꯔꯒꯗꯤ ꯐꯖꯅ ꯊꯔꯣꯏꯇꯪ ꯉꯧꯔꯒꯀꯣ ꯐ꯭ꯔꯥꯏ ꯐꯖꯅ ꯇꯧꯔꯒ ꯄꯣꯊꯣꯛꯄꯤꯔꯛꯑꯗꯤ ꯐꯒꯗꯕ ꯃꯣꯏꯅ ꯃꯪꯒꯟ ꯃꯌꯥꯝ ꯆꯥꯁꯤꯜꯂꯕꯅꯤꯅ ꯃꯍꯥꯎꯗꯣ ꯋꯥꯠꯂꯦ ꯍꯥꯏꯕ ꯑꯗꯨ ꯌꯥꯝꯅꯕ ꯇꯧꯋꯤꯔꯗꯤ ꯑꯩ ꯈꯪꯗꯦꯕꯀꯣ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯌꯥꯝ ꯕꯣꯔꯥꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩ ꯕꯣꯔꯥꯗꯣ ꯑꯗꯨ ꯀꯩ ꯂꯝꯗꯒꯤꯅꯣ ꯍꯥꯏ ꯑꯩ ꯀꯩꯅꯣꯗꯒꯤꯅꯦ ꯂꯝꯐꯦꯜ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯂꯩꯕꯗꯨꯒꯤ ꯃꯅꯥꯛꯇꯅꯤ ꯍꯦ ꯁꯤꯂꯥꯎꯑꯣ ꯑꯗꯣ ꯑꯩꯅꯅꯦ ꯍꯟꯗꯛ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩ ꯉꯁꯥꯏꯁꯦ ꯂꯥꯏꯚ ꯇꯧꯁꯤꯔꯥꯅ ꯈꯜꯂꯝꯕꯅꯦꯕꯀꯣ ꯁꯤꯃꯇꯪ ꯍꯪꯒꯦꯅ ꯑꯗꯣ ꯑꯩꯗꯣ ꯆꯠꯂꯝꯗꯥꯏꯗꯨꯗ ꯑꯩꯗꯣ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯕꯗꯣ ꯈꯨꯗꯛꯇ ꯁꯤꯜꯂꯒ ꯆꯠꯄꯅꯤꯅ ꯐꯔꯛ ꯇꯥꯔꯕ ꯀꯩꯅꯣ ꯇꯧꯕ ꯃꯅꯤꯄꯨꯔꯒꯤ ꯊꯨꯝ ꯑꯩ ꯑꯗꯨꯝ ꯊꯥꯏꯅꯗꯒꯤ ꯑꯗꯨꯝ ꯍꯥꯏꯕꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯊꯨꯝꯃꯣꯛꯇ ꯍꯥꯞꯄꯒ ꯄꯨꯊꯣꯛꯑꯒ ꯆꯥꯕꯗꯣꯀꯣ ꯄꯣꯂꯥꯡ ꯍꯥꯏꯇꯥꯔꯦ ꯄꯣꯂꯥꯡꯗ ꯍꯥꯞꯄꯒ ꯁꯤꯡꯖꯨ ꯑꯣꯏꯔꯣ ꯕꯣꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯐꯝꯁꯦ ꯑꯩꯁꯦ ꯈꯪꯗꯕꯒꯤ ꯍꯪꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯂꯥꯏꯚꯇꯤ ꯇꯥꯍꯧꯗ꯭ꯔꯦ ꯑꯗꯣ ꯈꯪꯗꯗꯅ ꯀꯩꯅꯣꯗ ꯑꯗꯨꯝ ꯆꯠꯂꯦ ꯍꯧꯖꯤꯛꯀꯤ ꯅꯝꯕꯣꯜ ꯕꯣꯔꯥꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯄꯨꯔꯦ ꯑꯗꯨꯒ ꯆꯠꯂꯦ ꯀꯩ ꯍꯥꯏꯅꯣ
ꯀꯔꯤ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯕꯅꯣ CH ꯁꯥꯎꯠ ꯗꯦꯜꯂꯤ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜ ꯃꯃꯤꯡ CH ꯀꯣ ꯁꯥꯎꯠ ꯗꯦꯜꯂꯤꯗ ꯂꯩꯕ ꯁꯤ ꯂꯥꯛꯑꯣ ꯍꯟꯗꯛꯇꯤ ꯍꯣꯁꯄꯤꯇꯥꯜ ꯗ꯭ꯔꯦꯁ ꯑꯃꯨꯛ ꯍꯣꯡꯒꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯒ꯭ꯔꯤꯟ ꯑꯣꯏꯅ ꯑꯃꯨꯛ ꯁꯦꯠꯂꯅꯤ ꯄꯤꯡ ꯀꯂꯔ ꯃꯥꯟꯕꯗ ꯁꯦꯠꯂꯔꯣꯏ ꯑꯁ ꯄꯤꯡ ꯀꯂꯔꯗꯨ ꯏꯃꯥ ꯅꯪꯕꯨꯅꯦ ꯀꯩꯅꯣ ꯌꯥꯝ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯄꯤꯡ ꯄꯨꯔꯥꯁꯨ ꯅꯠꯇꯦꯕ ꯑꯊꯤꯕꯤ ꯑꯩꯈꯣꯏꯒꯤꯅꯦ ꯃꯤꯒꯤꯅꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯋꯦꯇꯔꯒꯤ ꯇꯥꯏꯞ ꯑꯣꯏꯗꯣꯏꯔꯥ ꯀꯩ ꯑꯣꯏꯗꯣꯏꯔꯣ ꯀꯂꯔꯗꯣ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯗꯕ ꯋꯥꯏꯟ ꯀꯂꯔ ꯄꯥꯝꯖꯕꯅꯦꯕ ꯑꯗꯨꯒꯅꯦ ꯃꯣꯏꯒꯤ ꯃꯆꯨꯗꯣ ꯌꯥꯝ ꯄꯥꯝꯖꯗ꯭ꯔꯕ ꯑꯩ ꯍꯩꯅꯗꯦ ꯑꯗꯨ ꯃꯆꯨꯗꯣ ꯒ꯭ꯔꯤꯟ ꯁꯦꯠꯄꯅ ꯄꯥꯝꯃꯦꯕ ꯂꯥꯏꯞꯁꯦ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯅ ꯀꯗꯥꯏꯗ ꯁꯥꯟꯅꯁꯤꯅ ꯃꯦꯠꯂ ꯌꯦꯡꯁꯤꯅ ꯀꯩꯅꯣ ꯃꯥ ꯀꯩꯅꯣ ꯃꯦꯠꯈ꯭ꯔꯦ ꯑꯣ ꯁꯤ ꯀꯩꯀꯩ ꯎꯠꯄꯒꯤ ꯑꯣꯏ ꯃꯥꯜꯂꯦ ꯌꯦꯡꯒꯦꯁꯦ ꯎꯠꯀꯦꯁꯦ ꯎꯠꯇꯣꯏ ꯃꯥꯜꯂꯦ ꯉꯁꯥꯏ ꯑꯩꯅ ꯆꯥꯔꯛꯄꯗꯨꯅꯤ ꯁꯤ ꯌꯥꯝ ꯐꯩꯅ ꯌꯥꯝ ꯐꯩꯌꯦ ꯅꯨꯡꯉꯥꯏ ꯁꯤꯗꯁꯨ ꯂꯩꯔꯤ ꯀꯩꯅꯣꯃ ꯁꯤ ꯈꯖꯤꯡ ꯕꯣꯔꯥꯗꯣ ꯀꯃꯥꯏꯅ ꯎꯠꯇꯣꯏꯅꯣ ꯈꯪꯗꯦꯗ ꯎꯠꯄꯒ ꯍꯩꯇꯦ ꯁꯤ ꯂꯩꯔꯤ ꯆꯤꯡꯁꯤꯟꯕꯁꯨ ꯌꯥꯗꯦ ꯑꯩ ꯈꯪꯗ꯭ꯔꯦ ꯍꯩꯇ꯭ꯔꯦ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯥꯅꯤꯅꯦ ꯃꯨꯊꯠꯄꯁꯦ ꯀꯃꯥꯏꯅ ꯃꯨꯠꯇꯣꯏꯅꯣ ꯀꯗꯥꯏ ꯃꯨꯊꯠꯇꯣꯏꯅꯣ ꯁꯤꯕꯣ ꯑꯣ ꯌꯥꯗꯔꯦ ꯑꯣ ꯁꯤ ꯂꯩꯔꯦ ꯌꯥꯔꯦ ꯌꯥꯔꯦ ꯀꯩꯅꯣ ꯑꯩꯅ ꯑꯃ ꯈꯨꯝꯕꯅ ꯑꯃ ꯈꯨꯝꯃꯛꯑꯦ ꯀꯩ ꯍꯪꯉꯤꯅꯣ ꯑꯩ ꯈꯪꯍꯧꯗꯔꯦ ꯀꯔꯤ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯕꯅꯣ ꯍꯥꯏꯁꯤꯗꯤ ꯍꯣꯁꯄꯤꯇꯥꯜ ꯃꯃꯤꯡ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯍꯣꯁꯄꯤꯇꯥꯜ ꯃꯃꯤꯡ ꯍꯥꯏꯁꯤꯗꯤ ꯌꯨꯝꯁꯦ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯍꯪꯕꯅꯤ ꯍꯥꯏꯔꯤꯗꯨꯗꯤ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯃꯅꯥꯛ ꯂꯝꯐꯦꯜ ꯍꯥꯏꯁꯤꯗꯤ ꯄꯤꯒꯨ ꯄꯤꯒꯨ ꯀꯩꯅꯣ ꯄꯨꯅꯝ ꯅꯝꯁꯤꯜꯂ ꯂꯣꯏ ꯑꯗꯨꯝ ꯃꯨꯠꯆꯈꯤꯅꯤ ꯐꯔꯕꯅꯤ ꯑꯗꯨꯅ ꯍꯦꯛ ꯅꯝꯃꯁꯤꯔ ꯈꯪꯗꯦ ꯅꯪ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯅꯪ ꯀꯥꯏ ꯆꯠꯂꯨꯏꯅꯣꯕ ꯌꯥꯝ ꯌꯥꯎꯋꯦ ꯀꯩ ꯀꯩꯅꯣ ꯅꯝꯃ ꯌꯦꯡꯁꯤꯔ ꯈꯪꯗꯦ ꯀꯩꯅꯣ ꯍꯦ ꯃꯁꯤ ꯀꯔꯤꯅꯣ ꯇꯩꯁꯪꯉꯣ ꯇꯩꯁꯪꯉꯣ ꯍꯦ ꯀꯔꯥꯏ ꯀꯔꯥꯏꯗ ꯃꯥ ꯆꯤꯛꯏꯁꯤꯕꯣ ꯆꯠꯂꯣ ꯑꯝꯇ ꯍꯩꯃꯥ ꯑꯗ ꯆꯠꯂꯣ ꯍꯥꯏꯕ ꯁꯦ ꯋꯥꯔꯤ ꯁꯥꯟꯅꯒꯦꯁꯦ ꯃꯔꯝ ꯑꯣꯏꯁꯨ ꯉꯥꯛꯇ ꯆꯠꯂꯣ ꯀꯞꯄꯣꯔꯣ ꯅꯪ ꯀꯞꯄꯣꯔꯣ ꯆꯠꯂꯣ ꯀꯧꯇꯥ ꯂꯧꯔꯨ ꯆꯣ ꯀꯥꯏꯅꯣꯝ ꯅꯝꯒꯦꯁꯦ ꯉꯁꯤ ꯅꯝꯃ ꯌꯦꯡꯒꯦ ꯇꯧꯕꯅꯦꯕ ꯑꯗ ꯍꯦ ꯇꯩꯁꯪꯅꯦ ꯂꯥꯛꯑꯣꯏ ꯏꯁꯧ ꯕꯣꯕꯣꯛꯅ ꯂꯥꯛꯑꯣꯏ ꯆꯠꯂꯣ ꯅꯝꯁꯟꯒꯦ ꯇꯧꯕꯅꯦ ꯑꯝꯇ ꯀꯥꯏ ꯀꯥꯏꯗꯅꯣ ꯅꯝꯃꯤꯁꯤꯗ ꯑꯃ ꯅꯝꯃꯤꯁꯤꯅ ꯀꯩꯅꯣ ꯌꯦꯡꯒꯦꯀꯣ ꯃꯥꯡꯈ꯭ꯔꯦ ꯀꯗꯥꯏꯗꯅꯣꯃ ꯚꯤꯗꯤꯑꯣꯒ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯀꯥꯏꯗꯅꯣ ꯑꯇꯩꯗꯤ ꯌꯥꯎꯗ꯭ꯔꯅꯦ ꯅꯝꯐꯝꯁꯦ 1 2 3 4 5 ꯃꯤꯒ ꯂꯥꯏꯚ ꯇꯧꯃꯤꯟꯅꯕꯗꯨꯅ ꯀꯃꯥꯏꯅ ꯄ꯭ꯂꯁꯇ ꯑꯃꯨꯛ ꯅꯝꯃ ꯌꯦꯡꯒꯦꯀꯣ ꯁ꯭ꯇꯥꯔꯠ ꯑꯦ ꯄꯣꯜ ꯁ꯭ꯇꯥꯔꯠ ꯑꯦ QA ꯁꯤꯒꯗꯤ ꯉꯝꯃꯔꯣꯏ ꯑꯇꯩ ꯌꯥꯎꯗꯦ ꯁꯦꯠꯇꯤꯡꯁꯦ ꯑꯃꯨꯛ ꯌꯦꯡꯒꯦꯀꯣ ꯆꯥꯠ ꯀꯝꯃꯨꯅꯤꯇꯤ ꯃꯣꯗꯔꯦꯁꯟ partition block words community defaults live on kay kay nam yawid namaray live ꯂꯣꯏꯁꯜꯂꯗꯕꯅꯤ ꯉꯥꯛꯇꯪ ꯃꯤꯅꯤꯠ 5 ꯀꯩꯅꯣ ꯇꯧꯔꯒ ꯑꯩ ꯆꯠꯂꯗꯕꯅꯤ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯄꯨꯡ 3:19 ꯆꯠꯂꯦ ꯃꯌꯥꯝ ꯍꯥꯏ ꯆꯝ ꯑꯗꯨꯗꯤ ꯐꯔꯦ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯒꯦ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯇꯧꯔꯝꯕꯅꯦ ꯑꯩꯁꯦ ꯋꯥꯔꯤ ꯑꯃꯁꯨ ꯂꯤꯒꯦ ꯇꯧꯔꯝꯕꯅꯦ ꯑꯗꯨ ꯋꯥꯔꯤꯗꯣ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯂꯤꯔꯒꯦ ꯋꯥꯔꯤ ꯑꯃꯗꯤ ꯂꯤꯅꯤꯡꯕꯅꯦ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤ ꯑꯃ ꯍꯥꯏꯁꯦ ꯑꯗꯣ ꯀꯣꯟꯅ ꯂꯤꯔꯒꯦ ꯉꯁꯤ ꯂꯤꯔꯔꯣꯏꯒꯦ ꯀꯩꯅꯣ ꯇꯧꯔꯒꯦ ꯑꯩ ꯆꯠꯇꯣꯏꯅꯦ ꯃꯇꯝ ꯊꯦꯡꯉꯦ ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯂꯥꯏꯐ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯣ ꯅꯥꯗ ꯌꯦꯛꯇꯕ ꯑꯐꯕ ꯑꯣꯏꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯍꯥꯔꯒ ꯀꯩꯅꯣꯝ ꯇꯧꯈꯠꯂꯛꯑꯕ ꯑꯉꯥꯡꯁꯦ